ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯃꯌꯥꯝ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯚꯤꯗꯤꯑꯣꯁꯦ ꯃꯔꯛꯇ ꯌꯦꯡꯕ ꯇꯠꯄꯤꯒꯅꯨ ꯑꯁꯨꯝ ꯂꯣꯏꯅꯃꯛ ꯌꯦꯡꯕꯤꯌꯨ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥꯁꯨ ꯌꯥꯎꯒꯅꯤ ꯑꯁꯨꯝ ꯚꯤꯗꯤꯑꯣꯁꯦ ꯎꯕꯗ ꯃꯌꯥꯝ ꯈꯪꯕꯤꯔꯝꯒꯅꯤ ꯚꯤꯗꯤꯑꯣꯁꯦ ꯀꯔꯤ ꯄꯣꯠꯅꯣ ꯍꯥꯏꯅ ꯑꯃꯁꯨꯡ ꯀꯅꯥꯒꯨꯝꯕ ꯈꯪꯗꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯈꯪꯗꯕ ꯑꯅꯧꯕ ꯅꯍꯥꯔꯣꯜꯗ ꯀꯅꯥꯒꯨꯝꯕ ꯈꯪꯗꯕꯁꯨ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯁꯤ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯕ ꯍꯋꯥꯏ ꯇꯛꯄꯒꯤ ꯃꯦꯆꯤꯟꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯁꯤ ꯃꯤꯡꯕꯨꯗꯤ ꯑꯗꯨꯝ ꯆꯛꯀꯤ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯆꯛꯀꯤ ꯍꯥꯏꯅ ꯈꯪꯅꯩ ꯑꯗꯨ ꯑꯁꯦꯡꯕ ꯃꯩꯇꯩꯂꯣꯟꯗ ꯀꯔꯤ ꯃꯤꯡ ꯀꯧꯔꯤꯕ ꯑꯩ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯦ ꯑꯗꯨꯅ ꯑꯣꯖꯥꯁꯤꯡꯅ ꯀꯣꯃꯦꯟꯇ ꯊꯝꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯁꯤꯅꯤ ꯁꯒꯣꯜ ꯍꯋꯥꯏ ꯍꯥꯏꯁꯦ ꯁꯒꯣꯜ ꯍꯋꯥꯏꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯝꯅ ꯁꯒꯣꯜ ꯍꯋꯥꯏ ꯍꯥꯏꯔꯦ ꯑꯁꯤ ꯑꯁꯦꯡꯕꯗꯤ ꯁꯒꯣꯜ ꯍꯋꯥꯏ ꯍꯥꯏꯅꯕꯅꯤ ꯁꯒꯣꯜ ꯍꯋꯥꯏꯁꯦ ꯑꯁꯤꯗ ꯍꯥꯞꯄꯒ ꯀꯣꯟꯗ ꯇꯛꯇꯣꯏꯅꯤ ꯑꯁꯨꯃꯥꯏꯅ ꯇꯛꯑꯒ ꯁꯤꯗꯒꯤ ꯆꯣꯡꯊꯣꯔꯛꯀꯅꯤ ꯁꯤ ꯆꯣꯡꯊꯣꯔꯛꯄꯁꯦ ꯇꯪꯈꯥꯏ ꯇꯥꯅ ꯆꯣꯡꯊꯣꯔꯛꯏ ꯑꯗꯨꯅ ꯁꯒꯣꯜ ꯍꯋꯥꯏ ꯇꯛꯄꯒꯤꯗꯃꯛꯀꯤ ꯑꯁꯤ ꯌꯥꯝꯅ ꯁꯤꯖꯤꯟꯅꯩ ꯁꯒꯣꯜ ꯍꯋꯥꯏꯁꯦ ꯑꯩꯈꯣꯏ ꯎꯇꯤ ꯆꯥꯅꯤꯡꯃꯟꯅ ꯏꯆꯦꯒꯤ ꯌꯨꯝꯗ ꯂꯥꯛꯄꯅꯤ ꯏꯆꯦꯒꯤ ꯌꯨꯝꯗ ꯇꯛꯑꯔꯅꯤ ꯑꯁꯤ ꯄꯣꯠꯁꯦ ꯍꯧꯖꯤꯛ ꯂꯩꯈꯤꯗꯔꯦ ꯍꯥꯏꯕ ꯌꯥꯏ ꯌꯥꯝ ꯇꯥꯡꯂꯦ ꯀꯅꯥꯒꯨꯝꯕꯗ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯑꯃ ꯑꯅꯤꯗ ꯀꯤꯟꯇꯨ ꯍꯧꯖꯤꯛ ꯂꯩꯈꯤꯗꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯌꯨꯝꯗ ꯏꯆꯦꯒꯤ ꯃꯅꯦꯝꯕꯣꯛꯅ ꯊꯥꯏꯅ ꯃꯧ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯉꯁꯤꯗꯒꯤ ꯆꯍꯤ ꯌꯥꯡꯈꯩ ꯍꯨꯝꯐꯨ ꯃꯃꯥꯡꯗ ꯃꯧ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯂꯩꯈꯤꯕ ꯇꯔꯥꯅꯤꯊꯣꯏ ꯅꯠꯇ ꯂꯩꯈꯤꯕ ꯄꯣꯠꯅꯤ ꯁꯤ ꯍꯧꯖꯤꯛꯐꯥꯎ ꯇꯦꯛꯇ ꯀꯥꯏꯗꯅ ꯐꯖꯅ ꯂꯩꯔꯤ ꯑꯁꯤ ꯌꯥꯝ ꯐꯖꯩ ꯄꯥꯁꯨ ꯄꯥꯏ ꯂꯩꯕꯗꯁꯨ ꯌꯥꯝ ꯋꯥꯗꯦ ꯑꯍꯥꯟꯕꯗ ꯂꯩꯕꯗ ꯈꯔ ꯀꯤꯔꯝꯃꯤ ꯑꯩꯈꯣꯏ ꯋꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯋꯥꯗꯦ ꯁꯤ ꯌꯥꯝꯅ ꯌꯥꯡꯅ ꯂꯩꯈ꯭ꯔ ꯖꯥꯠꯅꯤ ꯌꯥꯝ ꯐꯖꯅ ꯂꯩ ꯑꯁꯤꯅꯤ ꯁꯒꯣꯜ ꯍꯋꯥꯏ ꯇꯛꯏ ꯑꯩꯁꯨ ꯇꯛꯏ ꯑꯁꯨꯝꯅ ꯃꯌꯥꯝ ꯁꯒꯣꯜ ꯍꯋꯥꯏ ꯍꯥꯞꯄꯒ ꯇꯛꯇꯣꯔꯤꯃꯤ ꯁꯒꯣꯜ ꯍꯋꯥꯏꯅ ꯑꯩꯈꯣꯏ ꯃꯊꯦꯜ ꯃꯀꯣꯏ ꯃꯌꯥꯝ ꯑꯃ ꯇꯧꯅ ꯆꯥꯏ ꯁꯒꯣꯜ ꯍꯋꯥꯏ ꯍꯧꯖꯤꯛꯇꯤ ꯇꯛꯄꯁꯦ ꯑꯇꯛꯄ ꯐꯪꯉꯤ ꯁꯒꯣꯜ ꯍꯋꯥꯏ ꯑꯗꯨꯅ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯛꯅ ꯆꯥꯕꯁꯦ ꯀꯥꯎꯅꯔꯦ ꯕꯖꯥꯔꯗ ꯑꯁꯨꯝ ꯁꯒꯣꯜ ꯍꯋꯥꯏ ꯃꯄꯨꯝ ꯑꯆꯧꯕ ꯃꯄꯨꯝ ꯇꯛꯄ ꯃꯀꯨ ꯌꯥꯎꯗꯕꯁꯨ ꯐꯪꯉꯤ ꯑꯗꯨ ꯃꯌꯥꯝ ꯂꯩꯅ ꯁꯤꯖꯤꯟꯅꯕꯗꯨꯅ ꯍꯧꯖꯤꯛ ꯑꯁꯨꯃꯥꯏꯅꯁꯦ ꯐꯪꯈꯤꯗꯔꯦ ꯑꯁꯨꯃꯥꯏꯅ ꯇꯪꯈꯥꯏ ꯇꯥꯅꯁꯨ ꯌꯣꯟꯕ ꯍꯥꯟꯅ ꯂꯥꯛꯑꯝꯃꯤ ꯍꯧꯖꯤꯛꯄꯨꯗꯤ ꯎꯗ꯭ꯔꯦ ꯑꯩꯅ ꯃꯄꯨꯝ ꯂꯩꯕꯅꯤꯅ ꯃꯄꯨꯝꯁꯦ ꯇꯛꯄ ꯂꯥꯛꯄꯅꯤ ꯑꯁꯨꯝꯅ ꯇꯛꯄꯗꯤ ꯑꯩꯈꯣꯏ ꯏꯆꯦꯅ ꯇꯛꯄ ꯋꯥꯠꯍꯧꯕ ꯑꯁꯤ ꯂꯧꯊꯣꯛꯄꯝꯗꯥꯏꯗ ꯑꯁꯨꯃꯥꯏꯅ ꯄꯥꯔꯠ ꯑꯅꯤ ꯂꯩ ꯅꯨꯡꯁꯦ ꯑꯃ ꯂꯧꯊꯣꯛꯇꯣꯏꯅꯤ ꯀꯣꯟꯗ ꯇꯛꯄ ꯂꯣꯏꯔꯒ ꯑꯁꯨꯝꯅ ꯂꯧꯊꯣꯛꯑꯒ ꯈꯔ ꯀꯨꯞꯇꯕꯁꯨ ꯂꯩꯔꯤ ꯃꯄꯨꯝ ꯑꯣꯏꯅ ꯑꯩꯈꯣꯏ ꯇꯪꯈꯥꯏ ꯇꯥꯍꯧꯗꯕꯁꯨ ꯂꯩꯔꯤ ꯅꯨꯡ ꯃꯔꯛꯇ ꯂꯩꯈꯤꯅ ꯑꯁꯤ ꯏꯆꯦꯅ ꯑꯁꯨꯃꯥꯏꯅ ꯇꯛꯇꯣꯏꯅꯤ ꯍꯥꯏ ꯇꯛꯑꯒ ꯈꯔ ꯇꯪꯈꯥꯏ ꯇꯥꯅꯤ ꯍꯥꯏ ꯑꯁꯨꯝꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯃꯇꯝ ꯈꯥꯏꯗꯣꯛꯄꯤꯗꯨꯅ ꯑꯁꯨꯛ ꯀꯨꯏꯅ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯕꯒꯤꯗꯃꯛ ꯂꯣꯏꯅꯅ ꯃꯊꯪ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯅꯕ ꯑꯩꯕꯨ ꯐꯣꯂꯣ ꯑꯁꯨꯝ ꯇꯧꯕꯤꯌꯨ ꯊꯥꯒꯠꯆꯔꯤ